Zogi area da economic blockade thariba sigi matangda Hayeng kangpokpi amasung ukrul da leiba Kuki-Zo gi CSO singi Meepham ama pangthoklaga karamba khongthang Loukhatnaba yabagi haibagi matangda khanaragani haidi hiram asigi matangda working committee of Kuki civil society organization ukrulna thadorakpa cherolamana hai Kuki-Zo gi area da tangai fadana changba potlam kaya puthok pusin tawriba gari sing tangkhul amadi maitei miyamna athingbagi Pibagi thong asi hena kansilakli masida sunatana driver kayasu phuchei bagi pau fangle loinana Kuki-Zo gi area da pochei driver singsu pusilakpada akiba fawgi mathau pangthoktre masina maram oiraga tangai fadana changba potlam sing Kuki-Zo area da puthok pusin tawbada achoba singnaba mo oirakli Fibam asi haksin na lauduna Hayeng asi kangpokpi amasung ukrul da leiba Kuki-Zo gi CSO singi oiba Meepham ama pangthoklaga hojik sathariba economic blockade asigi Maiyokta karamba khongthang Loukhatnaba haibagi matangda khanagani maramaduna Imphal East ukrul amasung kangpokpi gi district administration singna Hayeng fawbagi manungda matik chaba khongthang Loukhatuna Kuki-Zo gi area da mathau taba potlam sing ayek apan yaudana pusilaknaba honagadabani haina cherolasina khanghalakli